महात्मा गांधी नोंगचुप थंगबा भारत के पोरबंदर हाइबा मफम मदुदा ख्रिस्ताब्द 1948 गे अक्टोबर की तारीख 2 दा पोखी महाके अंगांग ओइरिंगैगी मिंगदे मोहनदास करमचंद गांधी कवे महाकी मपा पोकपा मपुसु पोरबंदर लेबाकी मंत्री ओइरमे माबु पोकपा मपा कबा गांधी सो राजकोट अमसुंग कथियोर लेबाकी मंत्री मकोक ओइरमे कबा गांधी लाइरिक इबा पाबा हिरमदे अदुमनदी ओइरगा महाकी हई सिंगबना लाइरिक हईतबा दु लाइना कुपसिनबा ngamlame मोहनदास की ममा पुतलीबाई धर्मबु लूना चेक्सिन्ना तौबी हिंदू नुपी अमने गांधी की तुंगी ओरक्कदबा धर्मदा माय ओनसिनबा पुक्सेल सेंगबा अतोनबा जातिबु नुंगसिबा अमसुंग मिनुंगसी खंगबा गुन पुनमक्कसे ममाना अंगांग ओइरिंगैदगी निंगथीना तंबिरक्खिबने ममा पुतलीबाईना मतम अमदा नुमित हेक उद्रिबा फावबा करीसु सारोय हाइना अकक्नबा नुमित खर वासक्लमे मतम मदो नोंगजु थागी थयाई चनबा मतमने नुमित मसक हेक उबगा अंगांग सिंगना मागी मनाक्ता सिनसलक्तुना तमलमे करिगुम्बा माना नुमित हौद्रबदे ईश्वरना अइबो चरा हेलु तमख्रबनी हाइदुना करीसु सादा थक्तना लाइगी मिंखैबु सोंदुना मतम दुलेन थोक्लमे अंगांग नवा ओइरिंगैदगे मोहनदास असे अनिंगबदा लाइसुबा अमसुंग निंगखिबा थबक्ता हनबा लैतबा खुदम कया उलखे महाकना करिगुम्बदसु मिनम्बा वा ngankhide गांधी हाइबा सागै असे बैस्यगी मनुंग चनबा ललोनबा कांगबोने नहा ओइरिंगैदगे गांधी की पुक्सेंदा ब्राह्मण क्षेत्रीय बैस्यना अतोनबा जात शूद्रबु ताथीना तौबा सोकना पन्नबा तौबीदबसे यामना नुंगाइतबा अमा ओइना थोखि नोंगमदि हरिजन अमबु माना चेनसिनदुना सोक्लमे तैगुमसुंग मतम अदुगी चनबी हौनबी मतुंगिना माबु सेंदोक खोतोकपदि तौखिरमदे महाकना चही 12 सुरक्पा मतमदा मबुकनिंगदा सोकना पन्नबा यादबा अतोनबा जात सिंगबु सेमगतके अमसुंग समाजता तिनबा यानबा होनगे हाइना वासक्लमे अंगांग ओइरिंगैदा वासक्खिबादो महागी तुंगी पुंसीदा चप चाना पाइखलमे थबकसु महै यानखे मोहनदासना चही 18 चंगकपदा लेंगा ओइबी कस्तूरबाई कौबी नुपी मचा अमगा लुहोंगखि लुहोंगबा नुमित अदु इमुंग अदुदा लुहोंगबा अहुम फंगनरमे मागी मयाम्बा अहन्ने अमसुंग मखुराना पोकपा मचिन मनाव थोकपा अमने लुहोंगलमे चहीदि मखोय अहुमगी मनुंगदा गांधीना इतोन तोलमे महाकी नुपी कस्तूरबाई पुक्सेल तप्पी मपुरोइबबु लाइगुमना निंगबी नुजामने खुदोंग थिबदा अमदि कुइना काइनरबा फावबदा कस्तूरबाई मपुरोइबगी मतुंग इनबी अमसुंग पुंसिगी लोइनबी अवाबा नुंगाइबा चप मानना सरुक लौबीनी हाइबदो उतखि मपुरोइबना पांगथोके होनबा थबक्ता थौजिनबा अमसुंग तेंबांगबना महाकी पुंसिगी ब्रत ओइरमे महाकना करिगुम्बदा अपनबा अमत्ता पिरमदे गांधी सागै असे मपा मपुदगी वैष्णव संप्रदाय की मनुंग चनबा जैन धर्म चटपा कांगलुप की मनुंग द पोकपने मखोय की कांगबुदी निरामिस सादुना हिंगबने सांगा चाबा मखोय की धर्म की यज्ञबने अथोइबा चिंजाक्ते मना मसिंग चाबने अमसुंग लेमजबने नोंगमदि तमिनरिबा सात्र सिंगा सांगा चाबगी मरमदा मरै यनखि यनबा मखै यनरगा कायना थंगददि मोत अमता ओइना मखोइना लेपनरमे साहेब सिंगना सांगा चाबना मपांगल कल्लिबा अमसुंग मथौना लैरिबा मखोइना लौसिंग यामना सिंगदुना पृथ्वीगी अयाम्बा सरुक मखोइगी मखा पोलिबने चौखटपगी थाक यामना हाइगलिबने मखोइना चारिबा चिंजाक्तगिने पुनमकसे मखोइना तुजुंगबा अकीबा लैतना लापख्रबा यूरोपतगी लाक्लगा भारतता मखोइना लैपाक ngakliba si sanga chabagi gunnane मखोइना खनखिबा वाखल अदु थाजबदगी गांधीना मरम मसिगिदमक सांगा चाबा ताखि मरम अमना
mikha polaba Bharatpu ning tamnaba amana mahaki hakchang yamna phattaba soliba hakchang adu phahange haiduna tungdadi sanga chabana hena phattabani khanglaktuna chaba toklami matam punamakta Gandhi masamak satyagrahi amani haibasi mahakna thajarame mahakna chingnaba amatta leitana achumba haiba dharma si miyoibagi haurakpamgi maruni amasung achumba dharma haiba gunna siragi henba gun ama leite haina leplame asigumba achumba gunna sida miyoibagi tanjaba amasung chaukhatpa lambida puraknaba khwaidagi afaba khulaini mi khudingi masada achumba gunna si leinaba thawai hakchang yauna honagadabani haibasi Gandhina naha oiringaidagi kanna thajarame minamba amasung launamba haibasi isorna miyoibagi mangnaba semakpane taibang mibu manghannaba amasung chophanabagi damak minamba khulai si laina mi khudingda panaba thari kari mukhaigani achauba phamnaiba amasung ningthau sing phauba minamba amasung launamba langdagi khak lanthokpa ngamde khwaidagi tamjana pham oiriba mi kaya kaya khulai asidagi maithiba phangduna leikha tana mangkhiba yaunari toigo masung Gandhi gi hakchang dade minamba masung launamba laithung asi changmangam lamde mahak masade saitya haibadi achumba mapung phana leiteng lame mahakna kari kari gumbada minamlaga khudong chaba phangani khanglabasu khangna minamba bu onthokna tukatchana ningi Gandhina layeng bagi mahisi yamna pamlame England da ain tamba chatkadaba matamda mana ain tambagi mahutta layeng bagi mahi tamjage haina magi mot pirame toigo masung Dr. Tamba haibasi kanamatana yakhiramde maramaduna mahak metric pass toraba matungda masagi chahina taret sobada England da ain tamba chalame chalamdaida mamagi mangda mana wasaklame aihak saheb ki leibak ta leiba matamda sa charoi yu thakloi mem nupi singa tina khonaba tawduna ake amauda luptuna leiroi matam pumnamakta himalay bak Bharat pu kauroi mahakna ain tamlabaso mahakna pamjaba layeng bagi bidya du thadok lamde mahakna Dr. tamba ngamdrabaso musti yoga tamlame imung manung marup mapang sing amasung masamak layeng duna mana khangjabado chang yenglame thajabadagi amasung lai gi thaujandagi mahaki seba amasung layengna anaba pumnamak naba phakirame kha Africa da leiringaida plague nanaraba mi amakhak babuji na yengduna phahalame matam kharagi matungda Kasturabai yamna kanna nakhi babuji na Dr. kaudana masamakna musti yoga gi layengna mahakpu yenglame layeng dugi mapandagi magi nupi gi masa matam kharagi manungda ningthina phagalaklame thodok adudagi babuji na nesar pethi layengda yamna thawai yausinba amasung sang yengba hokhi hidaki mamal tingdana yengba nesar pethi chaukhatnaba amasung magi magun miyamda khanghanaba sandoklame babuji na leibak ising amasung nungsana layeng bagi lairik kaya marom iduna sapa namthoktuna phungbirame babuji na pilat leibak ta mahi tamba chalamdaida apukpi mama putlei gi pukning thungnaba kanagumba jain lamboiba amagi mamangda wasaklame madudi mirai pakta leiringaida sa chaba amasung atopa nupi nahada phagi jugai tawduna matam lenba si tawroi haina mamagi mamangda wasakhiba do babuji na yamna ningthina ngaklame satra mayamna leiba maphamda babuji na leibada mahaki yamna khudong chadaba ama oirame mayamga mahakka chaba thakpa amasung lamchat bebhar yamna khenarame mayamna sanga chaba amasung ake amauda luptuna leiba do babuji ga ona tainaba oina thoklame matam mayambada babuji mamagi yathang ngakpada tara henba tarame mamai thangda masa matomta leinaba ka ama phangjarame matomda makhutna thong thaktuna chanaba thorang tawjarame
Mana stop ama dukandagi laiduna makutna thong thaktuna chajarame. Yamna chekchenna numit khuringi siling ama penny ahum haibadi lupa amana lenaba hotnarame. Babujina Bharatta lairingaida Srimad Bhagavad Gita ningthina paramde. Bilar lebakta ain tamlingaida Gita paba horame. Mamai thangdadi Gita simak magi khwaidagi pamjaba lairik oina tawkhirame. Mahakna Gita bu taibang pangi achumba thibagi lausing gyan phangpham oiba lairik ni haiba khangkhirame. Mathang oina Bible paba horame. Jesus na taklamba pautak yeknababu nungsiyo. Nangbu say thangba mi adubu taram taw. Nangbu tukatchaba mi gi phanaba taw. Nangbu otpa amadi awaba piba mi adugidamak isorda haijaw. Hairiba pautak sing asi babuji na thawai yauna pamlame amasung laurame. Mathang oina dharmagi lairik sing Gita, Bible amasung Quran paduna nainaraga mamai thangda mahakna yamna chetna thajabadi asine. Isor de amatani amasung isor bu phangnaba lambi de masing yame. Bilata chahi ahum ain tamduna babuji ain ningthina pass tawrame. Parikya ngamlaba matungda Bharatta laklame. Mahakna Bombay da hek thunglabaga mama sibagi amasung mayambung pham lauthokpagi pau tarame. Mayumda matam khara leiraga sen tanabagi Bombay da amuk babuji chatkirame. Tamluba mahi adugi chang yengba oina Bombay gi courtta ain gi thabak tawba horame. Babuji na sel tanaba honabagi ahanbada thokkiba kawba yadraba thodok kama leirame. Mahakna yamna thijaraba matungda case macha amakak phanglame. Wathok tugi phidi lupa kunthradane. Ahing aduda wathok tugi damak babuji na ain gi lairik sing yamna parame. Nonganduna court thunglakhe. Badi aduda mahakna zera tongnaba hogalakpada mahaki masado niklame amasung makok ngaurame. Mamit anido mayam mamangda ningthina pangba phawba ngamkhidre. Kari amok haigani wa ama phawba ngangba ngamlamde. Mahakna case tuda lepa ngamlaroi atopa barrister ama thibiyo hairame. Mahaki wado tabada judge so amasung ukil ataisu noklame. Ukil gi thabak tu pamdraduna mahakna high school amage English tambinaba oja hangladuna darkhas tharame. Maduso mahak BA pass natte haiduna oja gi thabak adu phangkhide. Bombay da sel tanba phangdaduna Rajkota mahak halaklame. Asumna wana sahi khara leiraga mamaida pangal ina khunba magi case amagida makta kha thangba Africa da chatpa tarame. Krista Felicing amaga sanipan maribudra humdoida mahak jahaz tongduna Darban da thongki. Matam maduda kha Africa da Bharat kimi lising nipan lom leirame. Makhoi gi mathaudi chu coffee amasung lasing thabane. Makoina mafamduda laibasi sahi mangadagi pasne. Bharat macha sing adugi phibam awabane. Makoigi khusumande khajiktang phangbana chara nama henduna wana makoina leirame. Chara henduna tungkhat charakpa sel aduna mamai thangda dukan macha phamba yaurame. Asumna khundarakpana mamai dade Bharat masana Nataldagi boyar phawba sandokki. Bharat macha kharade jahan sbaki sanagi khani puthokpa kuli gi thabak suba yaurame. Amasung sana phangba su yaurame. Mamai thangda Bharat macha gi chawkhalakpa aduda saheb singna kalaktuna boyar singa tanaduna yamna kairaba aina masyamlame. Bharat macha singbu hukum yaudana mafam amada yum kai hongba yadaba. Amadi lam henbana Africa dagi pumtan tanthoklame. Yamna khudong thiba phibamda Bharat macha singna leiba tarame. Gandhina kha Africa da leijaba Bharat macha singna hingduna panabagi damak kariyamata maning makha tamba phangjadaba thodok tu thengnarame. Darban gi bisarapatina wayen sangda babuji gi koyat lauthokhalame. Matam maduda sorok achauba nung thabada Bharat macha singna chatpa yade haiba hukum amasu tawrame.
hukumdugi matungina babuji railda petrolia phauba chatpa tarame hukum ngakna babujina railda tongduna petrolia da thunglame mahakna hotel da kari kari khara leiduna nong madu lena ba hanglubada bharat masani haiduna hotel da thunghalamdre nong madu mahak chara helame mamai thangda isor gi thaujan dage thungpham chapham nungairaba mafam ama babujina thunglame ayuk khuding president cruiser gi yumda mahak chalame nong madi anaubu sipai amana babuji bo nung thaba lambi da chatle haiduna yamna thina inthurame thaudokadu sahep amana oke amasung mahakna babuji da hairame santri asi loisang da puse ai samak sakhi oige sahep ki wahaido taraga babuji na khomke aide ai sagi da makta bisar sangda changde babuji gi paukhum maduda santri aduna lanjare ngakpiu haina babuji da nijarame thaudokadu chahi ama phana tongnarame chahi amagi matungdadi case tu mangmin na batarame babuji na case adu taisinanaba yamna kanna honarame babuji na haijabagi matungina khanariba kambu aniru yanarame atopani paaduna pound 3,300 singba yarame masing asi pulap oina singbadi ngamoidaba ubada babuji na kisti oina thihanki asum tawna khanaba kaya kaya mahakna wayan sang yaudana taisinarame mahakki afaba mingsi sandoraklame Kristapta 1975 da President Cruiser na Boyar State ta leiba Bharat masa singi mathakta chahi gi khazana pound 15 thinabagi aina ma pass torame babuji na honabadagi pound 15 gi mahutta pound 3 dang thiba tahanki chahi da pound 12 mi khudingi kakthaba haibasi pasillabadi onthokna kanaba amane Kristapta 1975 ta babuji Bharat ta halakhi babuji gi laibakta Bharat ta kuina leyo haiba tamkhide tha taruk tang leiraga mahakamuk kha Africa da chattaba yada duna chalame handaki khongchatade magi nupi Kasturabai amasung macha pisak ani purame babuji na kha Africa da hek thungbada mafamdugi saheb singna mabu changhanning yarabadi babuji Bharat ta hankina honarame tanthokkiba yanaba makoi mayam ama tanaduna babuji bu yamna phattaba amasung leibak langnaba sinba mi amani haina sandoklame kangbu amana babuji bu hatnabagi damak yamna honarame kangbu sing aduna babuji na leiba mafam thiraktuna pumkoi koisalame babuji gi mathakta chektum nungdum langselame babuji akiba ahanba leitana isor bu ningsingduna mafam duda leiki mafamdugi police superintendent gi nupi Alexander na lawsing tawduna babuji gi thawai kanbiki colonial minister Joseph Chamberlain na chingba sing adugi mathakta arumba maral pige haiduna tawrabada babuji na tawhankide Kristapta 1975 da British ka boyar ga akanbalan songnakhi babuji na Africa da leiba Bharat masa 1900 khomduna Sevadal semki mahakna lusingduna Sevadal duna landa sopana ba singbu yamna ningthina seva torame lana do British na ngamki British na Sevadal bu yamna thagatki amasung babuji na chingbalu chingba singda takman pirame matam kharagi tungda British government na Natal da leiba Bharat masa singbo masing kakna leihannabagi damak restart tawgadabani haina hukum torame babuji na Bharat masa pumnamak ming chalhan kirame Kristapta 1950 supna mangada Johannesburg da akiba phangna plague leinana thabak suba mi yamna nakhi amasung mi yamna babuji na luchingduna doctor amasung marup mapang mayam da haijaduna anaba pumnamak hangwa mapamda hondoktuna thawai kanbirame thaudokkasidagi Mr. Henry Polakka babuji ga chanaraba marup oiki Polakna mangonda John Ruskin gi phawraba lyric Onto This Last haibado khudoloina piki babuji na lyric adu pabadagi nomba kanba mitana malem asida hingbagi matik chai haibasi thajaki
Mahakna Indian opinion haiba che ma phonglame babuji gi phajaraba wahi wata adu pabadagi mahakpu phauraba aiba amani haina khangnaraklame Prestapta lising amaga samapan supna mangada mahakna Darwan gi manakta laiba Phoenix ko mafamda ekar chamagi lam leiraduna mafamduda sapa khana oihalame mathang oina babujina magi matawgomna icham chamna panba amasung wakhandi yamna wangba amasung achauba mi kangbu ama semgalame Kristata lising amaga chamapan supna tarukta Zulu zat ki negro kangbu singna saheb ki mathakta lana hauki handakso babujina ambulance corps semduna masamakna luchingba waiki mahakna Zulu singbo yamna nungsirame amasung makoibu yamna cheksinna luna seba tawbirame asigidamak atopa langi medal amasu sarkardagi phangki Kristapta lising amaga chamapan supna taruki August thada Transvaal government na Bharat macha singna masa masagi restart tawraba certificate amamam lawgadabani haiba hukum ama tawrame police na madu yenge haiba matamda puthoktuna utkadabani babujina England chatuna madu tawdanaba British sarkar da haijarame matam maduda ainadu black act haina khangnarame tunamak boyar state pumba loina masangak chanaba pithoklame maram masidagi ainadu su namduna chatkibane General Smooth na kokpi gani haikiba poll tax pound ahumadu su kokpi ramde adudagi henduna Christian nataba midi lohong khongdong batawba yade haina anoba aina ma pass tawrame maduna tabade Hindu amasung pangal singi masa singna makoigi mapa mamagi maral mathum phangjabagi pangal pidabane phibam asida babuji sangsarda ngaknaraba anoba khulai amagi matengna landu thengnage haina khanke khulai adugi mamingde saityagrahani ingrezi da mawo civil disobedience haina khangnai Bharat macha phauba restart tawkhide babuji natana luchingba tai makhai loinabak Transvaal dagi chatlo haina tantoklame yadaba kangbu makhai akanba dandi da phadok pirame khani da thabak suramba Bharat macha makhai strike tawkhe khani gi mapuna strike tawriba sing aduda thaknabi sing amasung thaumai bibi kidre babujina makhoi mayam adubu poduna ain thugairame ngamnamakna mili sing taruklom surame makhoi pumnamak babuji gi walorame amasung thauna yamna pharame makhoina Transvaal hek thunglabaga babuji bu phakhi adum moinamak luchingba kharagi matung induna lepa tawdana chatharame mamai thangda strike adu thugairame mi singdo phaduna thabak sufamda hoijenduna yoli tarana koisinduna thambirame General Smooth na babuji galoinana wa amatang lepnarame mahakna phadok tariba Bharat macha sing ado matik chaba afaba chinjak amadi panaba lairik na chingba pibirame madugidamak babuji na khudol oina pena jura masaduna pirame maduda General na wa mathangalame madudi Bharat macha sing na masa masana yaduna register tawrabadi ain singdu semdokani haina namit aduda babuji na ming mayam iba chedo kubi soi launa bagidamak honaringaida mera alam na babuji gi makokta yairame babuji laimaida wanthakhe mahakna gyan taraklabada mera alam bu thadok piwa haijake madudagi mera alam magi thajaba sagonnaba bodyguard oikhe haina kiba wado General Smooth na semdok pangamlamdre August tang 13 ta Johannesburg ta babuji na yamna chauraba sabha ama tinarame sabha aduda certificate lising mai thadokirame sarkar na babuji bu phaduna phadok thamkirame babuji na jail da laikhrabada akanba andolon haurame lebak aduda leiba Bharat macha apumba lising amatoina babuji gi matung induna jail changba yaukhe matam kharagi matungda babuji amasung jail da leiba luchingba sing thadoklame ahimsa saityagrahigi pangalna paun ahumgi khazana adu koklame mipum khudingmakna babuji bu luna amasung nungsina tawrame
ꯈ꯭ꯔꯤꯁꯇꯥꯕꯇ 1810 ꯕꯥꯕꯨꯖꯤꯅ ꯇ꯭ꯔꯥꯟꯁꯚꯥꯜꯗ ꯇꯣꯜꯁꯇꯣꯏ ꯑꯥꯁ꯭ꯔꯝ ꯊꯣꯟꯗꯨꯅ ꯑꯥꯁ꯭ꯔꯝ ꯑꯃ ꯂꯤꯡꯈꯠꯂꯝꯃꯤ꯫ ꯑꯥꯁ꯭ꯔꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯕ꯭ꯔꯍ꯭ꯃꯆꯥꯔ꯭ꯌ ꯆꯠꯇꯨꯅ ꯑꯀꯦ ꯑꯃꯧ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯏꯟꯈꯥꯡ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯅ ꯄꯥꯟꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯈꯤ꯫ ꯕꯥꯕꯨꯖꯤꯅ ꯑꯥꯁ꯭ꯔꯝꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯊꯥꯗꯣꯛꯄ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯕꯥꯕꯨꯖꯤꯒꯤ ꯊꯕꯛ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯇꯣꯜꯁꯇꯣꯏꯅ ꯆꯤꯊꯤ ꯑꯃ ꯕꯥꯕꯨꯖꯤꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗꯤ ꯕꯥꯕꯨꯖꯤꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯅꯕ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯋꯥꯍꯩꯁꯤꯡꯅꯤ꯫ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯒꯥꯟꯙꯤ ꯇꯣꯜꯁꯇꯣꯏ ꯄꯟꯊꯤ ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯒ꯭ꯌꯥꯟ ꯂꯩꯕꯁꯤꯡꯅ ꯈꯪꯅꯔꯝꯃꯤ꯫ ꯕꯥꯕꯨꯖꯤ ꯈ꯭ꯔꯤꯁꯇꯥꯕꯇ 1915 ꯚꯥꯔꯠꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯔꯠꯇ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯒꯣꯈꯂꯦ ꯔꯥꯖꯅꯤꯇꯤꯗ ꯃꯃꯤꯡ ꯐꯥꯎꯔꯝꯃꯤ꯫ ꯕꯥꯕꯨꯖꯤꯅ ꯒꯣꯈꯂꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯕꯥꯅꯤ ꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯕꯥꯕꯨꯖꯤꯅ ꯚꯥꯔꯠꯄꯨ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯒꯣꯈꯂꯦꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯒꯣꯈꯂꯦꯅ ꯕꯥꯕꯨꯖꯤꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯩꯄꯥꯛꯀꯤ ꯁꯦꯕꯥ ꯇꯧꯒꯦ ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯒꯦ ꯅꯤꯡꯂꯕꯗꯤ ꯑꯍꯥꯟꯕꯗ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯈꯨꯡꯒꯪ ꯆꯠꯇꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯠꯄ ꯐꯤꯚꯝ ꯂꯣꯏꯅ ꯈꯪꯗꯣꯛꯀꯗꯕꯅꯤ꯫ ꯒꯣꯈꯂꯦꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯍꯔ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯕꯥꯕꯨꯖꯤꯅ ꯆꯠꯇꯨꯅ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯚꯥꯔꯠ ꯀꯣꯏꯕꯗꯤ ꯌꯥꯝꯅ ꯆꯝꯈ꯭ꯔꯕ ꯂꯥꯏꯔꯕ ꯃꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯔꯦꯜ 3rd ꯀ꯭ꯂꯥꯁꯇ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯣꯌꯦꯠ ꯑꯃꯅꯦ, ꯆꯩꯁꯨ ꯑꯃꯒ ꯐꯤ ꯃꯌꯣꯝ ꯃꯆꯥ ꯑꯃꯒ ꯀꯣꯜ ꯑꯃꯒ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯤꯅ ꯕꯥꯄꯨꯖꯤꯕꯨ ꯕꯦꯔꯤꯁꯇꯔ ꯑꯃꯅꯤ ꯍꯥꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯈꯪꯅꯈꯤꯗꯦ꯫ ꯕꯥꯕꯨꯖꯤꯅ ꯑꯁꯨꯝ ꯚꯥꯔꯠ ꯀꯣꯏꯔꯛꯄꯗ ꯆꯝꯄꯥꯔꯜ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯝꯄꯥꯔꯜ ꯍꯤꯃꯥꯂꯣꯏ ꯃꯈꯣꯡꯗ ꯂꯩꯕ ꯕꯤꯍꯥꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯧꯎꯕꯁꯤꯡꯗꯤ ꯁꯔꯀꯥꯔꯒꯤ ꯍꯨꯀꯨꯝ ꯑꯣꯏꯅ ꯂꯧ ꯑꯦꯀꯔ 10 ꯈꯨꯗꯤꯡꯒꯤ ꯑꯦꯀꯔ 3ꯗꯤ ꯅꯝꯗꯨꯅ ꯅꯤꯝ ꯄꯥꯝꯕꯤ ꯊꯥꯍꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯥꯕꯨꯖꯤꯅ ꯂꯧꯃꯤꯁꯤꯡꯒꯤ ꯐꯤꯚꯝ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯣꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯊꯕꯛ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯐꯝꯗꯨꯒꯤ ꯁꯔꯀꯥꯔꯅ ꯕꯥꯕꯨꯖꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯇꯅ ꯆꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯕꯥꯕꯨꯖꯤ ꯑꯃꯁꯨꯡ ꯇꯨꯡ ꯏꯜꯂꯛꯄꯁꯤꯡꯅ ꯂꯧꯃꯤꯁꯤꯡꯗ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯔꯕ ꯄꯥꯎꯇꯥꯛꯁꯤꯡ ꯄꯤꯔꯝꯃꯤ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯗꯟꯗꯤ ꯑꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯀꯔ 3 ꯅꯤꯝ ꯄꯥꯝꯕꯤ ꯊꯥꯍꯟꯕ ꯑꯗꯨ ꯕꯥꯕꯨꯖꯤꯅ ꯍꯣꯠꯅꯕꯗꯒꯤ ꯇꯣꯛꯍꯟꯈꯤ꯫ ꯕꯤꯍꯥꯔꯒꯤ ꯈꯨꯡꯒꯪ ꯑꯌꯥꯝꯕꯗ ꯂꯧꯃꯤꯁꯤꯡꯅ ꯃꯆꯥ ꯃꯁꯨꯅ ꯃꯍꯩ ꯇꯝꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯌꯥꯝꯅ ꯃꯍꯥꯛꯅ ꯂꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1919 ꯑꯍꯃꯗꯥꯕꯥꯗꯇ ꯃꯤꯜꯒꯤ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯃꯤꯜ ꯃꯄꯨꯁꯤꯡꯅ ꯑꯁꯨꯃꯟ ꯈꯖꯤꯛꯇꯪ ꯄꯤꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯕꯒꯤꯗꯃꯛ ꯑꯟꯗꯣꯂꯟ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯥꯕꯨꯖꯤ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕꯁꯤꯡꯗ ꯇꯦꯡꯕꯥꯡꯕꯤꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯁꯤꯡꯗ ꯑꯍꯤꯡꯁꯥ ꯄꯥꯝꯕꯩꯅ ꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯑꯇꯩꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯅꯤꯗꯨꯅ ꯑꯃꯗꯤ ꯈꯥꯏꯗꯨꯅ ꯑꯟꯗꯣꯂꯟ ꯇꯧꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯟꯗꯣꯂꯟ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯊꯕꯛ ꯁꯨꯕꯁꯤꯡꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯃꯤꯁꯤꯡꯅ ꯑꯟꯗꯣꯂꯟ ꯉꯝꯈꯤꯕ ꯑꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯌꯨꯔꯣꯞꯀꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎꯒꯤ ꯈꯝ ꯊꯦꯡꯅ ꯁꯣꯛꯅꯕ ꯃꯇꯝꯅꯤ꯫ ꯀꯔꯝꯕ ꯃꯤꯆꯪꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ ꯃꯇꯝ ꯅꯠꯈꯤꯗ꯭ꯔꯦ꯫ ꯚꯥꯔꯠꯀꯤ ꯚꯥꯏꯁꯔꯣꯏ ꯂꯣꯔꯗ ꯆꯦꯝꯁꯐꯣꯔꯗꯅ ꯕꯥꯕꯨꯖꯤꯕꯨ ꯂꯥꯟꯒꯤ ꯃꯔꯝꯗ ꯈꯟꯅꯅꯕꯒꯤꯗꯃꯛ ꯃꯤꯇꯤꯡ ꯌꯥꯎꯕꯤꯌꯨ ꯍꯥꯏꯅ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯣꯠꯅꯔꯤꯕ ꯂꯣꯛꯃꯟꯌ ꯇꯤꯂꯛ ꯑꯃꯁꯨꯡ ꯑꯦꯅꯤ ꯕꯦꯁꯦꯟꯠ ꯑꯅꯤꯕꯨ ꯕꯥꯔꯇꯣꯟ ꯇꯧꯕ ꯌꯥꯎꯗꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯃꯤꯇꯤꯡꯗ ꯕꯥꯕꯨꯖꯤ ꯌꯥꯎꯈꯤꯗꯦ꯫ ꯃꯇꯨꯡꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯒ ꯂꯨꯆꯤꯡꯕ ꯑꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯕꯗ ꯇꯤꯂꯛ ꯑꯃꯁꯨꯡ ꯑꯦꯅꯤ ꯕꯦꯁꯦꯟꯠꯄꯨ ꯕꯥꯔꯇꯣꯟ ꯇꯧꯔꯕꯗ ꯑꯀꯣꯟꯕꯒꯤ ꯃꯤꯇꯤꯡꯗ ꯕꯥꯕꯨꯖꯤ ꯌꯥꯎꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯕꯔꯂꯥꯠꯀꯤ ꯁꯚꯥꯗ ꯋꯥ ꯉꯥꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯪꯒ꯭ꯔꯦꯖꯤ ꯂꯣꯟꯗ ꯉꯥꯡꯅꯔꯝꯃꯤ꯫ ꯕꯥꯕꯨꯖꯤꯗꯤ ꯍꯤꯟꯗꯤ ꯂꯣꯟꯗ ꯋꯥ ꯉꯥꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯣꯠꯇ ꯊꯋꯥꯏ ꯌꯥꯎꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯎꯠꯂꯝꯃꯤ꯫
Babuji masamakna khagi phi setuna Bharat ki mafam ayambada chattuna lanmi khom kirami. Thaudok kaduda marup mapang singna amasung lomi sing mi singna ngaknarami. Maramde makoina khanjarambana Babuji makna thawai hek yauna mapangal sizinabasi pamjaramde. Maram aduna Babuji na pauta kaya piduna mafam kaya marum wana chattuna so mi khombada ningba thungna mi phunglamde. Kristapta lising amaga chamapan taranipangi November thagi tang taramathoidagi hauna Babuji yamna kanna nakhirame. Lanjaw aduso British na lan ngamkhi.